look sense สิได้อตบปองหลายเก๊กแอมเลยไว้ เต็มร้านนี่จริงจังทองตัวร้านนี้ชานี่หน่วยขันร้านนี้ทำไมจำเนี่ยจะสร้างเจ้าตะมัวแดนอ่ะmayam ko ngasi di ai kano video am sema ke ngasi video si kaino da ai khoi tamchan chi gar gi ji hayeng chi luhong mani ko ma gi luhong ma si ngasi simma gi changbam ni ko cha sin balang budi haipet loi pa tanga ri loi ba si kan tau ti ko ma phung pha ti to man de yeng sia le ko ta ton chi le bor thabok sure long ba to ayo bor ai tau jong look siong pra aroi bi ta le me ba look si look sense สิได้อตบปองหลายเก๊กแอมเลยไว้ ta ti ka hai ngon kai thamon อันนี้รวยดีกว่า pakhang ngor ma ko aji pakhang o roi ba kai thot ต้องเท่าเด้อไฮดีฮานได้สิดูไทยดอลลาร์ครั้งเดียวดูตามงามดีกว่า ado hai te ni na ga ti ngam la ka ko อะไรได้เนี่ยบัว adi kopan ni ti kopala ni na kopala mi la tu si de dia no ai ba ko ki kare ni ko si mala ni na ti au kong ma ใช่ก็มินใช้ให้มาก่อนดูของงานแต่กบวิดีโอตกกันไอ้แกมไฮนี่ชิมตายไอ้ YouTube ใช่เขาบอกกบวิดีโอนี่ลากครับเนี่ย ma ne มีดู what is กบวิดีโอไอ้ใช่แมมทางนี้ใครนู้นกบวิดีโอไอ้ใครนู้นไอ้เช่นไอ้ understand ต้องเร็วไอ้ที่หันได้อุดละลายให้ดิแมมตายเนี่ยนะว่าแมมหน่วยนะว่าคนอะไรดูโอ้ยพอจะที่เนี่ยสมมติก็ชูไอ้ดิวิดีโออะไรตัวไอ้ปนนั้นไม่ต้องไอ้ตัวเลยก่อนดูภาษานั้นดีน้ำเดือดเพราะนั่นมีหน่วยนะว่าวิดีโอนี่ปักนั้นมันก็มันมังยังไง ma ne ado ni me am ai tam sa jinga gi ji kan video ni me am ana ri se adu tam sa jinga luhong ba sini me am adu ki kan le se wa gi kare ni me am khora ngai ne sa ta ri ko ai gi viewer sing bo bo ngon hang ne ai di tam sa jinga luhong ba kan ka det ka ni mai la video ga ngasi tam sa jinga look se ko ha ge le ma look ngasi practice ที่นี่เนี่ยโวลูกใส่เย็นวอร์กัดสีสลามิกัดไก่ใช่ asing ngasi hayeng ni mai luhong ba se adu hayeng ngen de tam sa jinga dia kan ne se พี่ยังเอากัน พี่จังยามkhali hayeng ko คุยต้องไปลองคนใดจะคุยจ้างผัดไต la pa ke adum order to social ni na tra ประมาณ sini am lai ko มันจะบอก ya ta sa jiga da ko ta sa jiga da si order ki mata ta sa jiga da kan to ni sile ko phi jang ta sa ka jang pat ka ya ba ji ki to ที่จะคุยต้องไปลองอีก phen jo ไปนั่งจะว่าเล็กมาไหม ta mo นั่นเต้ไอ้เนี่ยดิชี่เต็นเฮาส์ til house จริงใครเต็นเฮาส์ jing khai okay jing khai แต่ประมาณไรกันตลอดเอาตัวจริงใครภายในจอต้องหัง adu ni ba aduga masanya tahu mau jadi coba adu ko ba til house da sina ta ton lok thong bro โลกทั้งหมดเจ้าเขาจะทำให้ชุนตัวตัวเป็นชาวบ้านที่เขาหลักเป็นมวยงานเราทุกคนสิ adu ana kim ai phan ta ma le ko ta ton se มวยงานเราทุกคนสิ adu ni ba ado tam su kan long ta kai di phai de yam ba ma ko le ma ga ji ti ko sa tu ni โรงงานนี้มีให้กลับแก่จะเอาซาเนี่ย tu kan kan ni ji me ama ma lang ta ko to ri ko asi de ki me he na to tu ran ta kan ai di tham mo kai ko ma kha di le lai de na ado me am de kai ani ne งานได้คนแก่ด้วยเนาะ ai di shun tam cha singer gi ma nong pa ma oi na ma yam ba gi oi na wis sai ta ri ko ก็ดีดุนนุ่งไงเลยไทยที่คันนั่นครับ kana da nu na na ko adi ma tai ma mo na ma nong pa ma lu na sa na to เต็มร้านนี่จริงจังทองตัวร้านนี้ชานี่หน่วยขันร้านนี้ hala lai ji ta ge am ge lu si ba ge he gi lak ta ni ba singer ko mai studio hai ta ri ko studio room ne chai cha ri tak ton jam ti ne ko ma cha YT tak ton blogger ko si youtube ki dem ne sina kana gi ta ton gi ko sina tam sa singer gi wow sit ne the guest singer my actor siang award ko tam sa singer award ne
ꯑꯗꯒꯤ ꯁꯤꯗꯁꯨ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯩꯔꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯤꯗ ꯃꯥꯒꯤꯀꯣ ꯇꯤꯀꯦꯠ ꯃꯌꯥꯝꯅ ꯆꯥꯡ ꯀꯅꯥꯅꯣꯝ ꯂꯩꯔꯝꯃꯦꯀꯣ ꯐ꯭ꯔꯦꯝ ꯆꯜꯂꯒ ꯏꯇꯦꯝꯅꯩꯅ ꯌꯥꯝ ꯆꯤꯟꯅꯩꯔꯦ ꯃꯥꯂꯣꯝ ꯑꯝꯇꯥꯁꯤ ꯏꯉꯥꯎ ꯉꯥꯎꯕ꯭ꯔꯥ ꯄꯣꯠ ꯊꯝꯕ ꯂꯣꯏ ꯀꯥꯎ ꯑꯦ ꯍꯧꯖꯤꯛꯇ ꯄꯥꯏꯔꯝꯕꯗꯣ ꯀꯥꯎꯔꯦ ꯃꯤ ꯃꯥ ꯉꯁꯤ ꯈꯛꯇꯪ ꯉꯥꯏꯔꯦ ꯍꯌꯦꯡ ꯍꯪꯆꯤꯠꯇꯒꯤꯗꯤ ꯀꯣꯝꯃꯗꯕꯅꯤ ꯃꯥꯅꯦ ꯈꯔ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯃꯆꯥꯒꯤ ꯃꯌꯥꯝꯁꯦ ꯃꯥꯅꯦ ꯁꯤꯁꯨ ꯇꯧꯗ ꯌꯥꯗꯕ ꯄꯣꯠ ꯊꯝꯕ ꯑꯩ ꯄꯣꯠ ꯑꯃ ꯊꯤꯔꯤꯅꯦ ꯑꯩꯁꯦ ꯉꯁꯥꯏ ꯙꯨꯞ ꯊꯥꯒꯦꯅ ꯄꯨꯊꯣꯛꯑꯒꯅꯦ ꯑꯃ ꯆꯨꯔꯛꯑꯦ ꯑꯗꯨꯒꯅꯦ ꯑꯗꯨꯝ ꯊꯤ ꯈꯪꯗ꯭ꯔꯦ ꯑꯃꯃꯨꯛ ꯆꯨꯔꯛꯑꯦ ꯑꯩ ꯀꯣꯛꯁꯦ ꯑꯁ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯔꯦ ꯍꯥꯏꯕ ꯏꯉꯥꯎ ꯉꯥꯎꯕꯗꯣ ꯍꯣꯏ ꯃꯤ ꯀꯥꯎꯔꯦ ꯍꯥꯏꯕ ꯑꯗꯣ ꯍꯌꯦꯡ ꯈꯛꯇꯗꯤ ꯉꯥꯏꯔꯦꯗꯅꯀꯣ ꯃꯥꯅꯦ ꯑꯗꯣ ꯏꯔꯥꯡꯒ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯒ ꯂꯩꯕꯒ ꯆꯦꯟꯁꯤꯜꯂꯨꯔꯕꯅꯤ나 ꯍꯣꯡꯗ ꯌꯥꯗꯦꯗꯅ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯒꯤ ꯁꯤꯁꯨ ꯇꯧꯗ ꯌꯥꯗꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯏꯔꯥꯡꯁꯤꯒꯤꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅꯦ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯑꯋꯥꯕ ꯇꯥꯔꯤꯁꯤꯀꯣ ꯃꯥꯅꯦ ꯌꯥꯝ ꯗꯨꯝꯗꯥꯝ ꯇꯧꯗꯅ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯗꯨꯝꯗꯥꯝ ꯇꯧꯗ ꯌꯥꯗꯕꯒꯤ ꯇꯧꯔꯤꯅꯦ ꯃꯥꯅꯦ ꯃꯥꯅꯦ ꯑꯁꯣꯝꯗ ꯇꯟꯁꯨ ꯆꯤꯡꯒꯔꯒꯤ ꯑꯁ ꯏꯟꯅꯩꯌꯦ ꯑꯩꯈꯣꯏ ꯃꯣꯏꯁꯤ ꯎꯄꯨ ꯀꯩꯀꯥ ꯐꯣꯜꯗꯤꯡꯃꯛꯇꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯩꯈꯣꯏ ꯀꯀꯥ ꯍꯣꯏ ꯑꯗꯒꯤ ꯑꯩꯈꯣꯏ ꯗꯗꯥ ꯑꯃꯒ ꯂꯩꯕ ꯑꯩꯈꯣই ꯏꯕꯨꯡꯒꯤ ꯃꯌꯥꯝꯕ ꯑꯃ ꯃꯣꯏ ꯑꯅꯤ ꯑꯍꯨꯝꯁꯤꯅ ꯁꯤꯁꯦ ꯂꯣꯏꯅ ꯈꯣꯏ ꯑꯃ ꯃꯣꯏꯅ ꯂꯣꯏ ꯁꯦꯝꯃꯤꯅꯦ ꯑꯣ ꯐꯣꯜꯗꯤꯡꯒꯤꯗ ꯃꯀꯛ ꯄꯣꯔꯛꯏꯅꯤꯗꯅ ꯃꯥꯅꯦ ꯑꯗꯨ ꯍꯌꯦꯡ ꯃꯣꯏ ꯂꯥꯛꯄꯗ ꯑꯃꯨꯛ ꯁꯤꯃꯨꯛ ꯁꯦꯝ ꯂꯩꯔꯒꯗꯤ ꯇꯥꯏꯃꯤꯡꯗꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯊꯕꯛꯁꯨ ꯌꯥꯔꯔꯣꯏ ꯐꯃꯨꯡ ꯀꯩꯀꯥꯒꯁꯨ ꯂꯣꯏ ꯐꯤꯠꯇ ꯊꯝꯃꯕꯅꯦ ꯃꯣꯏ ꯊꯥꯕꯩ ꯁꯔꯨꯛ ꯑꯣꯏꯔꯗꯣꯏꯅꯦꯕ ꯑꯁꯤꯕ ꯃꯦꯝ ꯑꯩꯈꯣꯏꯅ ꯂꯥꯏꯁꯤ ꯂꯧꯔ ꯊꯝꯃꯤ ꯅꯠꯇ꯭ꯔ ꯃꯣꯏꯅ ꯊꯤꯜꯂꯛꯏꯔꯥ ꯃꯣꯏꯅ ꯑꯩꯈꯣꯏꯅꯁꯨ ꯂꯧꯔꯦ ꯃꯣꯏꯒꯤ ꯅꯨꯄꯥ ꯃꯣꯏ 7-8 ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯁꯤ ꯂꯣꯏ ꯃꯀꯛ ꯄꯣꯔꯛꯄꯗꯒꯤ ꯂꯣꯏꯅ ꯕꯥꯏꯟꯗꯤꯡ ꯇꯧꯔꯤꯅꯦ ꯌꯥꯝ ꯃꯣꯏ ꯂꯣꯏ ꯁꯦꯝꯃꯤꯅꯦ ꯐꯃꯨꯡꯒꯥꯁꯦ ꯐꯃꯨꯡꯁꯦ ꯎꯕꯥꯛꯀ ꯄꯣꯔꯛꯄꯗꯣ ꯂꯣꯏ ꯌꯩꯁꯜꯂꯒꯅꯦ ꯂꯣꯏ ꯁꯦꯝꯃꯤꯅꯦ ꯐꯝ ꯊꯥꯕꯗꯤ ꯍꯌꯦꯡ ꯂꯥꯛꯇꯣꯏꯅꯦꯕ ꯃꯥ ꯍꯌꯦꯡ ꯂꯥꯛꯇꯣꯏꯅꯦ ꯂꯨꯛꯁꯤꯌꯣ ꯇꯤꯟꯅꯩꯌꯦ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯕꯗꯣ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯃꯥ ꯇꯧꯕ ꯉꯝꯖꯕ ꯈꯔꯗꯣ ꯑꯗꯨ ꯁꯤꯗꯒꯤꯗꯤ ꯍꯦꯟꯅ ꯑꯣ ꯀꯩꯅꯣ ꯇꯤꯟꯅꯩꯔꯦꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯂꯔꯁ ꯂꯩꯔꯤꯕ ꯇꯝꯆ ꯆꯤꯡꯒꯔꯤꯀꯣ ꯌꯨꯇꯨꯕꯀꯤ ꯂꯣꯒꯣꯒꯅꯦ ꯍꯥꯞꯀꯥꯏꯔꯤꯁꯤ ꯁꯤꯗ ꯃꯥꯅ ꯁꯤ ꯌꯨꯇꯨꯕ ꯂꯣꯒꯣ ꯂꯩꯔꯦꯀꯣ ꯇꯤꯟꯅꯔꯦ ꯃꯥꯒꯤ ꯔꯨꯝ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯌꯦ ꯇꯝꯆ ꯆꯤꯡꯒꯔꯤꯀꯣ ꯍꯥꯏꯗꯤ ꯑꯁ ꯁꯛꯇꯤ ꯄꯨꯔꯥ ꯊꯤꯔꯦꯍꯦ ꯌꯥꯗ꯭ꯔꯦ ꯇꯝꯆ ꯆꯤꯡꯒꯔꯤꯒꯤꯅꯤꯀꯣ ꯑꯁ ꯔꯨꯝꯁꯦ ꯊꯤꯅ ꯅꯩꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯨꯝ ꯌꯦꯡꯕꯗ ꯆꯥꯗꯩꯀꯣ ꯑꯗꯨ ꯔꯨꯝꯁꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯂꯣꯏꯁꯤꯜꯂꯛꯕꯗꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯐꯝ ꯀꯩꯀꯩ ꯊꯥꯕꯗꯤ ꯊꯥꯗ꯭ꯔꯤ ꯂꯨꯍꯣꯡꯕꯗꯤ ꯍꯌꯦꯡ ꯇꯥꯔꯦꯀꯣ ꯑꯗꯨ ꯂꯨꯛꯁꯦ ꯌꯥꯝ ꯊꯤꯅ ꯅꯩꯕ ꯍꯥꯏꯇꯥꯔꯦ ꯄꯣꯠꯁꯦ ꯏꯆꯥꯏ ꯆꯥꯔꯤ ꯑꯕꯦꯝꯃ ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯕ ꯂꯤꯡꯖꯦꯟ ꯀꯧꯋꯦ ꯅꯩꯔꯦꯀꯣ ꯑꯗ ꯃꯥꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯊꯣꯡꯕꯁꯦ ꯁꯨꯝ ꯃꯌꯥꯝ ꯂꯥꯛꯐꯝꯒꯤ ꯄꯣꯊꯥꯐꯝꯒ ꯍꯥꯏꯇꯥꯔꯦ ꯗꯥꯏꯅꯤꯡ ꯔꯨꯝꯒꯁꯦ ꯄꯨꯔꯥ ꯊꯤꯅ ꯅꯩꯔꯦ ꯌꯥꯝ ꯊꯤꯅ ꯂꯨꯛꯁꯦ ꯌꯥꯝ ꯊꯤꯅ ꯅꯩꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯈꯔ ꯇꯧꯔꯛꯑꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯁꯤ ꯂꯩꯔꯦꯀꯣ ꯑꯗꯣ ꯍꯌꯦꯡ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯅ ꯍꯦꯟꯅ ꯐꯖꯗꯣꯏꯅꯦꯕ ꯁꯤꯒꯤꯁꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯐꯝ ꯅꯨꯡ ꯊꯥꯗ꯭ꯔꯤꯕꯅꯤꯅ ꯃꯥꯒꯤ ꯀꯩꯅꯣ ꯂꯩꯇ꯭ꯔꯤꯌꯦ ꯃꯥꯏ ꯂꯨꯛꯁꯤ ꯈꯤꯇꯪ ꯋꯥꯠꯂꯤꯀꯣ ꯑꯗꯣ ꯍꯌꯦꯡ ꯀꯩꯅꯣ ꯇꯧꯔꯒ ꯍꯌꯦꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯅꯝꯖꯔꯛꯀꯦ ꯉꯁꯤꯒꯤ ꯑꯁꯤ ꯂꯩꯔꯤꯕꯁꯦ ꯁꯤꯗ ꯍꯌꯦꯡꯒ ꯉꯁꯤꯒ ꯑꯃꯨꯛ ꯈꯦꯠꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦꯕ ꯃꯌꯥꯝ ꯈꯤꯇꯪ ꯂꯥꯡꯉꯤ ꯃꯃꯥ ꯍꯣꯏꯁꯤꯀꯣ ꯏꯆꯟ ꯅꯨꯄꯤꯁꯤꯡ ꯁꯤꯗ ꯃꯣꯏꯗ ꯂꯩꯔꯦ ꯊꯦꯡꯅꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯆꯥꯛꯁꯦ ꯇꯥꯏꯃꯤꯡ ꯆꯥꯔꯒꯗꯤ ꯑꯗꯨꯝ ꯆꯥꯃꯤꯟꯅꯩꯕ ꯍꯣꯝꯗ ꯑꯗꯨꯝ ꯑꯗꯨꯒ ꯇꯣꯉꯥꯟ ꯊꯕꯛ ꯆꯠꯅꯔꯒꯗꯤ ꯆꯥꯃꯤꯟꯅꯗꯦ ꯑꯗꯨꯒ ꯄꯨꯜꯂꯀꯥꯟꯗ ꯑꯗꯨꯝ ꯆꯥꯏ ꯀꯃꯥꯏꯅ ꯆꯥꯃꯤꯟꯅꯖꯗꯦ ꯆꯥꯛ ꯆꯥꯕꯗ ꯃꯣꯠꯂꯦꯅ ꯑꯇꯣꯟꯒ ꯌꯥꯝ ꯆꯥꯃꯟꯈ꯭ꯔꯦ ꯌꯦꯡꯉꯣ ꯑꯩ ꯐꯝꯕ ꯑꯃꯨꯛ ꯈꯪꯗꯦ ꯁꯤꯝꯗꯗꯤ ꯗꯥꯏꯇꯤꯡ ꯇꯧꯅꯤ ꯌꯥꯝ ꯇꯥꯗꯦ ꯃꯥꯏ ꯀꯥꯝꯈꯠꯂꯦ ꯍꯥꯏꯕ ꯑꯇꯣꯟꯁꯤ ꯂꯥꯏꯌꯣꯒ ꯗꯥꯏꯇꯤꯡ ꯇꯧꯗꯣꯏꯅꯦꯃꯤ ꯑꯍꯥꯟꯕ ꯁꯤꯜ ꯂꯥꯡꯕꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯏꯁꯤ ꯑꯁꯤ ꯁꯣꯔꯣꯛ ꯂꯝꯕꯤꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯋꯥꯠꯂꯤ ꯍꯧꯖꯤꯛ ꯑꯗꯣ ꯁꯤꯗ ꯂꯩꯔꯤꯕ ꯑꯇꯩꯒꯤ ꯀꯩꯅꯣꯁꯤꯡꯗꯗꯤ ꯊꯕꯛ ꯁꯨꯃꯥꯡꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯦ